नकनमित मांगदा लेपलमले येक्नबनी खंगना मपाल थोंगी सक्तमदा थाजरुबा थमोइदो ओइहनखिबनी नुंसीबना सिंगलबसु वाखलदो अपंगबिनी थमोइदी पंगथखिबनी सुंबीरंबना खंगना खंगना उना उना तहौगनी अरानबदी केलहौगनी लेमाइदा फजरी सोनरीबी उतांगबी तामनासु फिरेपगी टेक्स्ट उई नुंसीरीबा मिसक्तुना अयुक अंगनबदुदा माबु इहान हाना निंगसिंगमी हाइबु लग्लबसु माइथोंदुदा मोमोय मिनोकना लेटिंगलदे कया धाइख्रबा मतानो खन थमोय खुतुम चेना तासिन ममाय ममित ngang नत्ता तमहलकपा ngamde नुंसीबगी मिनो असुक हैबता सिदा सोइदनमक मचे बेबी मानसु पंगथखिदुना खुदोंग थीखिबो ओइरमगनी असुक मनुंग कनबा असुक तकपा कनबा लमहेनबदो ngarangmaktadasu lamhenbani taklammi नुंसीद्रबसु नुंसी पामदब्रा हाइबसु पामजे लौनंबा वहाइदा नमथाकी मतौदा नुंसीबगी इमाइना चोलक लंबेन अदुदी खाइना दौरी लौनम लेबम लमचटना सिंगिल माबु थदतलमदुना लमखांगसिदा हुंदोकलमलबदी कनादा ताइनेरुगनी तामना माइथोंदा तारिबा ममीदा अदुगी ताइहोन्नबदा इमोजी अमा इकाइना नोकपगी अमा हापचिल्लगा रिप्लाई हल्ली मॉर्निंग फिरेपगी टाइपिंग अदो तामनाना कई हाइरक्कदबा गाइरगा लेख्रे सत लाक्सिलई स्कूल चलकदोइरा आई ड्रॉप तौगे ngahak चटकनी क्लास ले बोर्डिंग अंगांगसिंगे रिप्लाई अदो मसिन हेक तौखिबगा फिरेपगी कॉल लाक्सिलई तामना सुतपली तपली पाइखटलगा नाकोंगदा हापकटली पुंग क्या चतोइनो पिकअप लाके मयामना चिंगनखिबदो पामदे पाखंगी कारदा लेसाबी हापसे क्राइम लबा अदुइ नते फिरेपो ओइनदुना हाइरई लिंखोंबा हाइबा मनिंगदा खोमगा लैबा नुपादोगी ममांगदा इबानीगी रिलेशनशिप से एक्सपोज तौबा पामद्रिरा अदुइ नते हाइरगा आई चंखिबदा आई क्लिनिक चंगमदोइनी ngaइबा नुंगाइरोय आई क्लिनिक पलकपदा फिरेपा ममी खक्सिंग सिंगतखिदुना अदुइ क्लिनिक दो ओइरदी चंगबा यारोय मिट येंगिंगसु नुपीदा नत्रगा खरे चाही याम्बा सीनियर डॉक्टर दा येंग नंग थिंदोरपा नुपादोगी क्लिनिक दा येंगबदी सुयाया लोइबा नंग दे कक्रे टेक्स्ट ओइना सतलाई चाक थोंदोइनी फिरेपा रिप्लाई हन्नबा टाइपिंग कन्ना तौरिंगी तामनागी रिप्लाई हन्ना लाक्सिलई आई लोबा लाकनो नत्रदी चोकचनी उपाय लेते टेक्स्ट तो पारगा बिट टेक्न सोर होंदोई तामना माना हेक्ता ngamki हाइदुनसु खनलिबनी अदुबो कनागुंबा अमगा करिगुंबा हिरम अमगी आर्गुमेंट तौबदा मीने खितंग ngamlapna wa ama ngaglamba mikupta fauba sangsargi asawa phajillага singliba phirepa ngasi di tamna na ngamkibadumadi heni henda nungaibagi penjabagi mino khaktana leitingi nungsiba nangsi amonba lasing mapholdagi so hena tholammi singi leirang amadagi so hena naurammi निंथीबी स्वर्ग की सगोई साबी लाइरेंबी अदुमना लम यौना फजरम लबसो नुंसीबा नंगनदी हेली हाइना सैथारमगे ऐदी संसार असिदा नुंसीबा नंगना थोइबा लान्नी मालेम सिदा नंगमु मतिक मयाई कनबा निंथीबदी लैररोय तामना मानसु मपागा ममागदा लुहोंबगी अयाबा पिथोक्रे जोइमादी हेक हाइबगा याथोपा ngamlamde मचादुना तौख्रिबा ममांगी थौदोक अदुमगा वाखल यामना मुन्ना खनखि अदुबु मचा असे ममा मपा अनि चंगदुना वाखल मुन्ना तहनख्रबनी चैबा ngang अदु सोइदनमक तारमगनी हाइनसु थाजबदि लेइरि अदुम ओइनमक तसिंगना जोइमानदि इमुंगदुदा थाजिनबा पामदे हिंसाबी अमा लेइरिदुगा नोंमदि सोइदनमक अरोन अतो फोंगनरकपा मतम अमा लाकपदा चेंगाइनरकनी अदुबु लिंथोय मानगा तक्सिनबमकनी जोइसु का हेना वा ngang ngamkidre लिंथोयना पुमनमक सिनलांख्रे सनायै अमदि हल्लमन अनिगा लोइनदुना पाउथोक साकथोक हनबा सेल नों का हेना मरम चादना चटनबी अदुदा याउसिनद्रमकसु
ꯀꯌꯥꯁꯨ ꯄꯤꯛꯁꯟꯗꯅ ꯃꯥꯡꯒꯣꯜ ꯀꯥꯗꯨꯅ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯂꯣꯏꯈ꯭ꯔꯦ, ꯃꯥꯡꯒꯣꯜ ꯀꯥꯈ꯭ꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕ ꯍꯜꯂꯛꯂꯦ ꯁꯅꯥꯌꯥꯏ꯫ ꯂꯩꯕꯥꯛꯀꯤ ꯍꯣꯠꯅꯕꯗ ꯃꯊꯧ ꯆꯤꯟꯖꯔꯕꯁꯨ ꯃꯃꯥ ꯑꯃꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯒꯤꯁꯨ ꯊꯩꯗꯨꯅ ꯈꯛ ꯆꯦꯟꯗꯦ꯫ ꯔꯥꯖꯅꯤꯇꯤ ꯑꯃ ꯏꯃꯨꯡꯅ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯂꯒ ꯆꯌꯦꯠꯅꯍꯟꯗꯕ ꯃꯃꯥ ꯑꯃꯅꯤ꯫ ꯑꯩ ꯁꯪꯗ꯭ꯔꯦ ꯍꯥꯏꯅ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯨꯊꯤꯁꯤꯃ ꯌꯦꯡꯉꯨꯆꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯇꯧꯗꯦ꯫ ꯃꯁꯥꯅ ꯆꯠꯇꯨꯅ ꯀꯨꯞꯊꯅ ꯈꯟꯅ ꯅꯩꯅꯖꯔꯤꯕꯅꯤ꯫ ꯃꯆꯥꯅ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯐ ꯐꯠꯇ ꯀꯨꯞꯅ ꯌꯦꯡꯖꯩ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯟꯈꯠꯂꯒ ꯏꯜꯂꯤꯕ ꯐꯤ ꯊꯨꯞꯂꯤꯉꯩ ꯃꯆꯥꯅꯨꯄꯥꯅ ꯉꯥꯏꯉꯝꯁꯤꯡꯉꯝꯗ ꯄ꯭ꯔꯞ ꯎꯝꯖꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯂꯦ꯫ ꯃꯣꯡ ꯍꯥꯗ ꯇꯞꯅ ꯍꯪꯉꯤ, "ꯏꯃꯥ, ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ?" ꯁꯅꯥꯌꯥꯏ ꯐꯤ ꯊꯨꯞꯆꯤꯟꯈ꯭ꯔꯒ ꯉꯁꯤ ꯆꯠꯊꯣꯛꯀꯗꯕ ꯊꯕꯛꯇꯨꯒꯤꯗꯃꯛ ꯑꯅꯧꯕ ꯐꯤ ꯑꯃ ꯍꯣꯡꯗꯣꯛꯅꯕ ꯂꯧꯊꯣꯛꯅ ꯐꯥꯏꯔꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯇꯥꯔꯦ꯫ ꯂꯝꯇꯥꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯊꯥ ꯇꯥꯔꯦ꯫ ꯏꯉꯥꯁꯨ ꯅꯣꯡꯖꯨ ꯊꯥꯅꯤ꯫ ꯏꯉꯦꯟꯁꯨ ꯂꯨꯍꯣꯡꯅꯗꯦ꯫ ꯊꯋꯥꯟꯁꯨ ꯄꯥꯝꯅꯗꯦ꯫ ꯂꯥꯡꯕꯟꯁꯤꯁꯨ ꯑꯁꯤ ꯑꯅꯥ ꯊꯥꯅꯤ ꯇꯧꯍꯩꯗꯦ꯫ ꯃꯦꯔꯥ ꯊꯥꯁꯤꯃꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗ ꯅꯪꯅ ꯂꯥꯞꯃꯜꯂꯤ ꯑꯃꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯜꯂꯤꯕ꯫ ꯐꯤꯔꯦꯞꯄ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯒ, "ꯐꯥꯏꯔꯦꯟꯗꯤ ꯀꯨꯏꯗ꯭ꯔꯤꯅꯦ꯫ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯗ ꯈꯔ ꯏꯪꯒꯗꯧ ꯃꯥꯜꯂꯤ꯫ ꯏꯉꯥꯗꯣ ꯅꯣꯡ ꯈꯔ ꯆꯨꯔꯁꯨ ꯑꯗꯨꯗ ꯍꯣꯡꯉꯁꯤꯗꯅ." ꯃꯇꯣꯝꯇ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯇꯝꯂꯨꯗꯅ ꯈꯜꯂꯛꯏ꯫ "ꯑꯩꯗꯤ ꯉꯜꯂꯤꯈꯩ ꯄꯥꯝꯃꯤ꯫ ꯃꯥꯅ ꯂꯩꯆꯤꯜꯅ ꯊꯛ-ꯇ꯭ꯔꯛ ꯍꯦꯛ ꯆꯤꯡꯁꯤꯜꯂꯒ ꯊꯥꯕ ꯏꯪꯊꯝꯊꯥꯒꯤ ꯑꯌꯨꯛꯇ ꯃꯧ ꯑꯅꯧꯕꯤꯅꯦꯅ ꯉꯟꯇꯥꯅ ꯍꯧꯒꯠꯄꯗꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯁꯥ ꯌꯥꯝ ꯆꯕꯦꯠꯅꯕꯅꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯕꯥꯔꯇꯣꯟ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯅꯣꯡ ꯖꯝ ꯖꯝ ꯆꯨꯕ ꯃꯔꯛꯇꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯅꯄꯥꯒ ꯑꯩꯒꯁꯦ ꯏꯉꯥꯗ ꯂꯨꯍꯣꯡꯉꯤ꯫ ꯂꯥꯏꯔꯕ ꯅꯄꯥꯒꯤ ꯈꯥꯡꯄꯣꯛ ꯁꯪꯗꯨꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯊꯣꯛ-ꯊꯣꯛ ꯂꯨꯍꯣꯡꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯇꯥꯡꯕ ꯐꯤ, ꯈ꯭ꯋꯥꯡ ꯐꯅꯦꯛ ꯂꯣꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯅ ꯁꯂꯥꯛ ꯁꯥꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯆꯨꯔꯗꯤꯅꯦ ꯀꯦꯅ ꯃꯧꯅ ꯀꯅꯥꯝꯇꯅ ꯆꯠꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯍꯥꯟꯕꯃꯛꯁꯤꯗꯕꯨꯅꯦ ꯃꯤꯅ ꯆꯠꯄ ꯇꯜꯂꯤ ꯅꯣꯡꯁꯤꯗ ꯀꯥꯏꯅ ꯁꯣꯟꯅꯈꯤꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ." "ꯇꯥꯝꯅ ꯍꯣꯏꯒꯤ ꯑꯍꯜꯁꯤꯡꯅꯗꯤ ꯌꯥꯔꯛꯄ꯭ꯔꯥ?" "ꯈꯔꯗꯤ ꯊꯨꯝꯃꯜꯂꯦꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯏꯅꯁꯨ ꯅꯨꯃꯤꯠ ꯂꯦꯞꯅꯔꯒ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅꯁꯨꯅꯦ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯌꯥꯔꯤꯈꯩꯗꯤ ꯀꯨꯏꯅ ꯊꯝꯗꯕ ꯐꯩ꯫ ꯀꯨꯏꯅ ꯊꯝꯕꯁꯦ ꯀꯅꯥꯝꯇꯅ ꯄꯥꯝꯅꯗꯦ, ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯅ꯫ ꯇꯉꯥꯏ ꯐꯗꯕ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯅ ꯌꯩꯊꯣꯛꯄꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯏꯃꯥꯅ ꯐꯖꯕꯤ ꯂꯣꯟꯗ ꯊꯨꯝꯍꯜꯂꯕꯅꯤꯅꯅꯦ ꯑꯉꯥꯡꯒꯤ ꯀꯩꯀꯩ ꯈꯣꯡꯎꯞ ꯑꯇꯩ ꯑꯇꯩ ꯂꯩꯅꯕ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯇꯥꯃꯣ ꯖꯣꯏꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯅꯤ, ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ." ꯊꯣꯡꯂꯣꯝꯗꯒꯤ ꯃꯦꯟꯊꯣꯏꯅ, "ꯃꯦꯗꯥꯝ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ." "ꯍꯩꯃꯥ, ꯄꯨꯡꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯅꯦ ꯆꯥꯔꯒ ꯏꯃꯥꯁꯨ ꯆꯠꯀꯦ." ꯕꯣꯔꯤꯁ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯦ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤ ꯁꯥꯅꯕꯗꯣ ꯇꯥꯕꯗ ꯃꯥꯅ ꯑꯣꯏꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯈ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯉꯦꯛ ꯐꯝꯊꯔꯛꯏ꯫ ꯃꯆꯦ ꯆꯠꯈ꯭ꯔꯗꯤ ꯉꯥꯡꯕꯤꯅꯕ ꯆꯩꯕꯤꯅꯕ ꯂꯩꯔꯔꯣꯏ, ꯀꯨꯁꯤ ꯔꯥꯁꯤꯗ ꯍꯤꯡꯂꯅꯤ꯫ ꯃꯆꯦꯒꯤ ꯑꯦꯛꯇꯤꯕꯥ ꯑꯄꯠꯄꯗꯨꯁꯨ ꯃꯥꯒꯤ ꯑꯣꯏꯍꯧꯔꯅꯤ꯫ ꯃꯆꯦꯒꯤ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯧꯍꯧꯔꯅꯤ ꯍꯥꯏꯅꯁꯨ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯤ꯫ ꯕꯣꯔꯤꯁꯅ, ꯑꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯐꯥꯏꯅꯦꯜꯂꯤ ꯁꯤꯠꯇꯣꯔꯝꯕꯣ ꯏꯃꯥ? "ꯐꯔꯦ ꯁꯤꯠꯆꯈ꯭ꯔꯤꯁꯦ꯫ ꯅꯨꯄꯤꯅ ꯂꯤꯗ ꯂꯤꯔꯛꯑꯗꯤꯅꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯅꯩꯌꯦꯕ꯫ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤꯁꯦ ꯌꯥꯝ ꯐꯔꯦ꯫ ꯃꯥ ꯂꯨꯍꯣꯡꯕꯗ ꯄꯤꯕꯥꯅꯦ, ꯇꯣꯅꯤꯅꯦ, ꯔꯣꯍꯤꯠꯅꯦ ꯑꯩꯈꯣꯏꯗ ꯍꯤꯡ ꯂꯦꯛꯍꯟꯗꯣꯏꯅꯤꯀꯣ." ꯖꯣꯏꯅ, "ꯑꯉꯥꯡ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯅꯃꯥꯒ ꯑꯩꯒ ꯋꯥ ꯈꯟꯅꯒꯦ, ꯅꯪ ꯑꯝꯇ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ." "ꯃꯣꯏ ꯃꯦꯗꯥꯝ ꯁꯅꯥꯌꯥꯏꯗꯣ ꯑꯩꯒꯤ ꯏꯅꯦ ꯏꯁꯀꯣꯔꯠ 2 ꯈꯥꯏꯌꯣ ꯍꯥꯏꯒꯦ꯫ ꯑꯗꯨꯒ ꯂꯨꯝꯐꯨ ꯇꯣꯡꯕ ꯁꯥꯔꯒ ꯅꯩꯒꯦ, ꯊꯣꯔꯥꯏ ꯃꯆꯥ꯫ ꯑꯁ ꯅꯒꯥꯝꯄꯥꯜꯗꯩ ꯀꯣꯠ 250 ꯄꯤꯕ ꯑꯝꯇ ꯌꯦꯡꯒꯦ ꯍꯣꯔꯦꯟꯗꯤ꯫ ꯄꯣꯠꯄꯨ ꯂꯤꯠꯂꯗꯤ ꯑꯣꯐꯤꯁꯥꯔ ꯍꯦꯛꯇ ꯃꯥꯟꯕꯅꯦ꯫ ꯑꯁ ꯂꯥꯁꯇ ꯅꯩꯕ ꯁꯥꯕ꯭ꯔꯕꯨ ꯌꯨꯝꯂꯛꯇ ꯆꯪꯉꯒ ꯀꯣꯁꯃꯦꯇꯤꯛ ꯌꯣꯟꯕ ꯀꯝꯄꯅꯤꯒꯤ ꯃꯤꯃꯨꯛ ꯃꯥꯟꯈꯤꯗꯣꯏꯖꯥꯠꯂꯥ?" ꯂꯤꯟꯊꯣꯏꯅ ꯆꯩꯔꯛꯏ, "ꯃꯍꯥꯁꯟꯗꯥꯟꯒꯤ ꯑꯉꯥꯡ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯄꯥꯒ ꯑꯩꯒꯅꯦ ꯋꯥꯔꯤ ꯈꯤꯇ ꯈꯟꯅꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯃꯆꯥꯁꯤꯕꯨ ꯋꯥ ꯑꯃꯇ ꯈꯟꯅꯒꯦ ꯌꯥꯗꯦ, ꯐꯔꯛ ꯍꯦꯛꯇ ꯐꯨꯏ꯫ ꯅꯆꯤꯟꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯄꯥꯁꯇꯔ ꯇꯧꯁꯤꯅꯤ ꯅꯪ." "ꯀꯩꯅꯣ ꯄꯥꯁꯇꯔ ꯍꯥꯏꯗꯤ?" "ꯐꯣꯠꯆꯤꯟꯒꯦ ꯍꯥꯏꯕ꯫ ꯄ꯭ꯂꯥꯁꯇꯔ ꯍꯥꯏꯌꯣ, ꯏꯪꯂꯤꯁ ꯂꯤꯟꯊꯣꯏ, ꯊꯣꯛꯆꯔꯒꯦ." ꯕꯣꯔꯤꯁ ꯃꯆꯤꯟ ꯈꯨꯝꯃꯝꯃꯒ ꯊꯣꯛꯈꯤ꯫
matai manau ani dusu luhong khongdong bagi matangda sel nung karam tauba haina kupna wari khanari luhongma matamsu yamna thujinkre nupa mayumdi haina kharabu phare nupi mayumdi masa chatkrani haibagi wagadra tazob pu thadokningda selna suka hena marang kaibasu natte matam naga yamna hatu kibaga joy kamdau bahaina matha sajai yamna waba imung mang oidrabasu khenabagi chang olabadi asuki mati khenare imung ani se yumduda machanupi do yang hangni hek thabasu pamde matamgi chanabi sida kitang su yahoningli sel paiba amana ahenba chanabi pamde haiduna icham chamna masa masugi thodok wathok phangthoklabadi iren telem sakhi lairaba zoi mana taururadi leidabagini haina thoina dum nokna chawba kayana nokna khidawribani se leiti haina matha saduna ungduna leibadi numit masing naksilakpa se nattaba kanaba fangloi matai mana wakhal chungsinaraga yawba marup lauthoi araiba sel khara dot punsilaga honajai zoi mamanaba thabak matik maya punbasingda barton chatpasu hore manigi yumdasu barton masana oina thinbalai masa solabasu daita ama lakpadadi upai leite masa matomta nattana borisu exam ayaga oire mapana thabak khudingda chena bidre lai suda apanba ayet papining jaduna manigi yumda maruf ani do cha glass amamam thakminnaraga wari watai sunghak phamduna sanai joina ita aina kalingi selga chabun tho inge oiradi faido adu nattabanina mathadi sari poni family pulap laktaba yadabani ko manina ita angang kai puraga hekta ayuktagi laadabani asid akom sisinanaba sel khar su pangake aigi su ichani ngola ma yawribase asida hek halo hi dauna selli pang anu yari ita aigi su ichani haidana khaktuna khara thamba leiri mamana su phirol charol do makutta thoklabanina yamna wabadi oidre adubu ita wabu oidre hairibase nongmada dress ani hum sinba imungdudadi hekta no phawdoribani medamgi phibam dumuk su uramgani do hera ita naya nupadu pharaga loire khando hayeng ingna chikna pan khibatuna fatro hojikti nang ai loina sonjil abani do hayeng sonjin khraga sel thokthrakanda thabak thoksilaklabadi wagadoribani ne pharabani yam pharabani zoi wakhalamung chawk thokna khangde adumni hek khallaga harauba haiduni hairaga amuksu hek punna nokmine mani zogi chamcham ma tawda nokfet tawraga aigi su icha nupi se karam thoidoino khangdri yamna ngang oi daine college karabani ne irang tawgi haire direct like su fazana tamhalaga isa nupa haiba leite nupi haiba leite mi amamam oinaba ngamna bohnaga dabani ta manigi nupi du su imungdagi thorai joiga ngasina thengnaba ahanmani aduna mapuroibagi khangna chanaba ama lai haibagi mamondi tawri sakhangnaba sunatabana kawbadi hek hangoiduna kawrujre manina magi nupida zoibu saktaglai haba aigi nungshi khrabai itawni kuire laknarure sidagi thain hongatkibani kula vidogi inkoldu khangidana adu moigi oiramini thaba nokfet tawna khumi oh hayeng masa nupi luhongmada ekhoi pulap ngantana chatsiko date islo nang yam kawgali thaba noklaga hoi nacha nupi sisune nongningi watlingai da mai satlaga yausani wari watai sunghak tongnaramlaga kainarakli maruf ani do matamni nongma hokibana luhongba numitto ngasi haibado oire nupa mayumdi loire maula ani haiduna ngarang nahandagi haurabani yumgi decoration hapkatpa hena masik manga lehannaba hotnaba firi pamanadi ka hena mit thakanganu ai pamde haiduna khami ka hena pamdaba nate pambasu nate magi apamba pamdabagi maram oide tamnana yumsida lakpada wakhal pakhanda khanjin khiduna yum anidugi khenaba chingsin khraga thak haiba wahaisina wakhal du tongkiba mahakna pamde adubu yamna semgaloi khaji khaksantani haina phanayamne semjinle makut masa yawba nahasing aduna
ꯑꯗꯨꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯁꯦꯜ ꯂꯧꯕ ꯌꯥꯔꯅꯤ ꯈꯟꯅ ꯈꯖꯤꯛ ꯁꯦꯝꯒꯠꯍꯟꯕꯗ ꯍꯦꯟꯅ ꯃꯈꯨꯠ ꯌꯥꯎꯁꯟꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯏꯔꯥꯡ ꯂꯥꯡꯖꯔꯕꯁꯨ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦꯀꯣ ꯃꯆꯥꯅ ꯌꯨꯝꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯏꯁꯧ ꯀꯟꯈ꯭ꯔꯕ ꯂꯤꯟꯊꯣꯏ ꯃꯄꯤ ꯄꯪꯅꯧꯇ ꯅꯧꯖꯩ꯫ ꯖꯣꯏꯁꯨ ꯃꯥꯏꯊꯣꯡꯒꯤ ꯃꯉꯥꯜ ꯌꯥꯎꯗꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯅꯥꯅ ꯃꯥꯝꯇꯣꯞ ꯃꯌꯥꯏ ꯄꯨꯊꯣꯔꯛꯂꯕ ꯀꯥꯟꯗ ꯃꯅꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯇꯥ ꯆꯦꯟꯖꯔꯛꯂꯝꯃꯤ꯫ ꯉꯟꯇꯥ ꯂꯥꯛꯀꯦ ꯍꯥꯏꯔꯨꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯖꯣꯏꯅ ꯋꯥꯔꯧꯈ꯭ꯔꯅꯤ ꯈꯟ ꯉꯟꯇꯥꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯗ ꯀꯥ ꯍꯦꯟꯅꯁꯨ ꯂꯥꯞꯅꯔꯨꯔꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯑꯃꯇꯪꯁꯨ ꯇꯧꯔꯨꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯁꯤꯜꯂꯒ ꯑꯌꯨꯛꯇꯒꯤ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯌꯥꯠꯁꯤꯟꯕꯤꯔꯅꯤ ꯈꯜꯂꯒ ꯂꯥꯛꯇꯕꯅꯤ꯫ ꯈꯔ ꯉꯟꯅꯕꯨꯗꯤ ꯊꯣꯛꯂꯛꯄꯅꯤ ꯇꯥꯌꯔ ꯑꯃꯨꯛ ꯄꯪꯆꯔ ꯑꯣꯏꯗꯨꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯗ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯕꯦ ꯏꯁꯩ ꯁꯛꯄꯤ ꯄꯨꯡ ꯌꯩꯕ ꯑꯃꯗꯤ ꯑꯔꯥꯡꯐꯝ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕꯗꯣ ꯃꯇꯩ ꯃꯅꯥ ꯑꯅꯤꯃꯛ ꯌꯥꯎꯔꯨꯔꯒ ꯉꯥꯏꯍꯥꯛ ꯑꯍꯜꯁꯤꯡ ꯇꯤꯜꯂꯤꯗꯨꯒꯤ ꯃꯔꯛꯇ ꯐꯝꯊꯩ꯫ ꯃꯅꯤꯅ ꯅꯨꯄꯥꯒꯤ ꯁꯥꯏꯠꯇ ꯊꯕꯥꯅ ꯅꯨꯄꯤꯒꯤ ꯁꯥꯏꯠ ꯃꯔꯛꯇ꯫ ꯊꯕꯥꯗꯤ ꯀꯩꯅꯥ ꯑꯣꯏꯕꯤ ꯅꯤꯡꯊꯤꯕꯤꯗꯣ ꯍꯧꯖꯤꯛꯇ ꯃꯄꯨꯡ ꯐꯥꯅ ꯎꯔꯛꯏ꯫ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯦꯛ ꯅꯨꯡꯁꯤꯔꯨꯕ ꯑꯃ ꯐꯥꯎꯔꯛꯂꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯃꯍꯥꯛ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯗꯦ꯫ ꯇꯥꯝꯅꯥꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯄꯤꯡꯇꯛ ꯆꯤꯡꯇꯛ ꯀꯣꯛꯇ ꯀꯖꯦꯡ ꯂꯩꯎ ꯈ꯭ꯋꯥꯡꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯉꯧꯕ ꯃꯆꯨꯗ ꯃꯄꯥꯟ ꯁꯅꯥ ꯃꯆꯨ ꯑꯣꯏꯕ ꯐꯤ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯇꯥꯡꯖ ꯐꯝꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯔꯨꯗꯕ ꯏꯍꯨꯜ ꯑꯃꯅ ꯃꯁꯥꯗꯣ ꯂꯩꯇꯥꯗꯕ ꯍꯧꯔꯛꯏ꯫ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯌꯦꯡꯅ ꯃꯌꯥꯝꯅ ꯀꯂꯛꯅ ꯕꯣꯔ ꯀꯩꯅꯥ ꯁꯣꯟꯅꯔꯤꯉꯩ ꯃꯣꯃꯣꯜ ꯅꯣꯛꯅ ꯌꯦꯡꯅꯔꯤꯉꯩ ꯊꯕꯥꯗꯤ ꯃꯄꯤ ꯆꯗꯨꯝ ꯅꯥꯟꯊꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯁꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯕꯒꯨꯝ ꯃꯄꯤ ꯑꯈꯥꯛꯄ ꯂꯩꯇ ꯅꯥꯟꯊꯔꯛꯏ ꯄ꯭ꯔꯦꯝ ꯁꯨꯡꯗꯨꯅ ꯐꯝꯂꯤ꯫ ꯏ ꯃꯔꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯈ꯭ꯔꯕꯅꯤ꯫ ꯐꯣꯏꯗꯠ ꯊꯗꯠꯄ ꯀꯅꯥꯅꯕꯨ ꯉꯝꯂꯨꯅꯤ? ꯆꯦꯜꯂꯤꯕ ꯏꯈꯦꯡ ꯑꯗꯨꯗꯤ ꯑꯃꯠꯇꯅꯤ꯫ ꯃꯄꯤ ꯏꯅꯧ ꯅꯧꯅ ꯐꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯤ ꯆꯪꯅꯗꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯀꯨꯟꯗꯣ ꯍꯨꯛꯄ ꯀꯨꯟꯗꯣ ꯀꯣꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯄꯨꯛꯅꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯊꯦꯝꯖꯤꯟꯖꯅꯕ ꯍꯣꯠꯅꯕꯗ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯩꯅꯥꯗꯣ ꯕꯣꯔꯗꯨꯒ ꯄꯨꯂꯞ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯋꯥꯠꯍꯧꯕ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯅ ꯕꯣꯔ ꯄꯨꯊꯣꯛꯈ꯭ꯔꯒ ꯀꯩꯅꯥꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯅꯪꯍꯧꯗꯕ ꯃꯇꯥꯔꯣꯏꯁꯤꯡꯒ ꯐꯣꯇꯣ ꯈꯔ ꯀꯥꯞꯃꯤꯟꯅꯩ꯫ ꯐꯣꯇꯣ ꯀꯥꯞꯄꯁꯨ ꯂꯣꯏꯔꯕ ꯇꯨꯡ ꯀꯩꯅꯥ ꯊꯤꯜꯂꯝꯗꯥꯏ ꯆꯩꯔꯛꯇꯨꯗꯅꯤ ꯑꯉꯛꯄ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ꯫ ꯇꯥꯝꯅꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯊꯕꯥꯗ ꯇꯥꯝꯅꯥꯒꯤ ꯃꯤꯠꯐꯝ ꯑꯣꯏꯔꯔꯤ꯫ ꯏꯉꯛꯅ ꯊꯥꯖꯔꯨꯗ ꯃꯥꯒꯤ ꯃꯤꯠꯅ ꯖꯥꯠ ꯎꯔꯤꯕ꯭ꯔꯥ ꯈꯟꯅ ꯉꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯅꯠꯇ꯭ꯔꯦ ꯈꯪꯂꯛꯂꯗꯨꯅ ꯃꯄꯤꯗꯣ ꯆꯗꯨꯝ ꯈꯖꯥꯏ ꯊꯛꯇꯨꯗ ꯏꯆꯦꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯏꯔꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯧꯏ꯫ ꯏꯃꯥ! ꯈꯣꯟꯖꯦꯜꯁꯤ ꯈꯛꯇꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯕ ꯉꯝꯈꯤꯕ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯍꯤꯛ ꯀꯞꯄꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯈꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯔ ꯃꯃꯥ ꯃꯆꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕꯒꯤ ꯄꯤꯕꯤꯔꯛꯄ ꯃꯇꯝ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯤꯉꯣꯜ ꯁꯪꯒꯥꯏ ꯊꯥꯗꯣꯛꯂꯝ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨꯔꯒꯦ ꯍꯥꯏꯅ ꯈꯣꯡ ꯀꯥꯟꯊꯣꯛꯂꯝꯗꯥꯏ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯂꯧꯖꯔꯣ ꯍꯥꯏꯅ ꯁꯤꯜꯂꯛꯄ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯊꯧꯁꯤꯜꯅꯤ꯫ ꯇꯥꯝꯅꯥ ꯀꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ! ꯅꯪ ꯅꯍꯥꯟꯈꯩ ꯑꯩ ꯈꯪꯁꯤꯟꯅꯗꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ? ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯅꯛꯄ ꯃꯔꯤ ꯃꯇꯥ ꯑꯃꯅꯤꯗꯣ ꯉꯛꯅ ꯌꯦꯡꯅꯔꯛꯏ꯫ ꯆꯩꯔꯛꯇꯨꯅ ꯖꯣꯏꯁꯨ ꯆꯪꯉꯛꯏ꯫ ꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯄꯨꯂꯞꯅ ꯍꯦꯛ ꯃꯥꯌꯣꯛꯅꯔꯔꯦ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯡꯗꯨꯗ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯔꯤꯁꯨ ꯅꯠꯇ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯞꯄ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯊꯕꯥꯅ ꯆꯃꯝꯅꯅ ꯇꯥꯝꯅꯥꯕꯨ ꯎꯔꯒ ꯃꯄꯤ ꯁꯤꯟꯊꯕ ꯀꯅꯥꯝꯇꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕꯁꯨ ꯃꯅꯤꯗꯤ ꯈꯪꯂꯤ꯫ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯖꯣꯏ ꯆꯤꯡꯅꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯅ
ꯂꯩꯔꯝꯕ ꯅꯍꯥ ꯈꯔꯗꯣ ꯂꯤꯟꯊꯣꯏꯅ ꯁꯤꯟ ꯂꯥꯡꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯁꯨꯝꯕ ꯁꯤꯟ ꯂꯥꯡꯕꯗꯤ ꯂꯤꯟꯊꯣꯏꯕꯨ ꯍꯦꯟꯕ ꯂꯩꯇꯦ꯫ ꯊꯥꯕ ꯃꯃꯣꯟ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, "ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦꯅꯦꯍꯦ." ꯊꯥꯕꯥꯒꯤ ꯑꯇꯤꯡꯕ ꯋꯥꯍꯩꯗ ꯇꯥꯝꯅꯥꯒꯤ ꯊꯃꯣꯏꯗꯤ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯁꯦꯒꯥꯏꯕꯤꯕꯒꯨꯝ ꯆꯩꯅꯥ ꯍꯦꯟꯅ ꯍꯥꯞꯄꯛꯂꯦ꯫ ꯋꯥꯔꯧꯅ ꯀꯞꯆꯩ꯫ ꯋꯥꯔꯧꯕꯗꯨꯅ ꯍꯦꯟꯃꯟꯗꯨꯅ ꯋꯥꯊꯣꯛ ꯄꯂꯩꯔꯨꯗ ꯄꯦꯟꯗꯅ ꯉꯥꯡꯉꯤ, "ꯏꯃꯥ, ꯑꯩ ꯕꯦꯝꯃꯅꯦ. ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯏꯃꯥ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯑꯩ ꯏꯃꯥꯒꯤ ꯌꯥꯏꯃ ꯕꯦꯝꯃꯅꯦ. ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯏꯃꯥ ꯅꯪꯅꯦ. ꯑꯩꯉꯣꯟꯗ ꯕꯦꯝꯃ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕꯤꯌꯣ ꯏꯃꯥ. ꯏꯃꯥꯅ ꯕꯦꯝꯃ ꯀꯧꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ. ꯑꯩꯕꯨ ꯈꯪꯅꯤꯡꯗ꯭ꯔꯕꯁꯨ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯕꯁꯨ, ꯅꯨꯡꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯦꯝꯃ ꯍꯥꯏꯅ ꯑꯝꯇꯗꯤ ꯀꯧꯕꯤꯔꯝꯃꯣ. ꯑꯩꯕు ꯃꯁꯛ ꯈꯪꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯁꯛ ꯈꯪꯕ ꯁꯥꯔꯒ ꯅꯆꯥꯃꯛꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯀꯧꯕꯤꯔꯝꯃꯣ ꯏꯃꯥ." ꯊꯥꯕꯥꯗꯤ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯉꯝꯗ ꯏꯉꯛꯉꯛꯇꯨꯅ ꯇꯥꯝꯅꯥꯒ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ. ꯃꯅꯤ ꯃꯈꯣꯡ ꯂꯨꯝꯅ ꯊꯥꯡꯉꯛꯂꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇꯨꯗ꯫ "ꯕꯦꯝꯃ." ꯊꯥꯕꯥ ꯃꯅꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ, "ꯇꯥꯃꯣ, ꯑꯉꯥꯡꯁꯤꯅ ꯑꯩꯁꯤ ꯃꯃꯥ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ. ꯑꯩꯅꯁꯨ ꯑꯉꯥꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ." ꯃꯅꯤ ꯇꯞꯅ ꯊꯥꯕꯥꯕꯨ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯠꯂꯒ ꯄꯨꯊꯣꯔꯛꯂꯒ ꯇꯥꯝꯅꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ꯫ ꯂꯤꯟꯊꯣꯏꯅ ꯇꯥꯝꯅꯥ ꯐꯥꯖꯤꯜꯍꯧꯏ꯫ ꯀꯥ ꯃꯅꯨꯡꯗꯅꯤ ꯃꯅꯤꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯅꯪꯒ ꯁꯛ ꯃꯥꯟꯅꯕꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯃꯥꯗꯣ. ꯑꯗꯨꯒꯤ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯅ ꯎꯈꯤꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕꯅꯤ. ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯊꯦꯝꯃꯨꯒꯦ ꯑꯉꯥꯡꯁꯦ. ꯅꯪ ꯎꯔꯁꯨ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯅꯤ." ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯒ ꯃꯅꯤ ꯌꯨꯝꯌꯥꯏꯗ ꯊꯣꯔꯛꯂꯦ꯫ ꯂꯤꯟꯊꯣꯏꯅ ꯀꯟꯅ ꯊꯦꯝꯂꯤꯕ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯖꯩ. ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯃꯝꯅꯕꯁꯤꯡ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ, "ꯏꯕꯦꯝꯃ, ꯃꯇꯝ ꯀꯌా ꯑꯃ ꯍꯧꯈ꯭ꯔꯦ. ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯊꯧꯁꯤꯟ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯌꯦꯠꯂꯨꯕꯁꯨ ꯉꯝꯗꯦ. ꯋꯥꯔꯧꯒꯅꯨ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯃꯥꯁꯦ ꯅꯪꯕꯨ ꯕꯦꯕꯦꯕꯨ ꯊꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ." ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ, "ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ. ꯃꯥꯅ ꯋꯥꯖꯕ ꯃꯌꯥꯝꯁꯦ ꯅꯣꯡꯗꯝꯕꯅ ꯎꯕꯒꯤꯔ? ꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯅꯃꯛ ꯀꯥꯎꯍꯟꯕꯤꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯃꯥꯁꯦ ꯗꯤꯁꯣꯁꯤꯌꯦꯇꯤꯚ ꯗꯤꯁꯑꯣꯔꯗꯔꯅ ꯅꯥꯗꯨꯅ ꯂꯩꯔꯦ. ꯅꯪꯅ ꯐꯅ ꯁꯟꯗꯣꯛꯅ ꯇꯥꯛꯂꯕꯁꯨ ꯅꯪꯕꯨ ꯈꯪꯂꯔꯣꯏ." ꯇꯥꯝꯅꯥ ꯋꯥꯍꯩꯗꯨꯗ ꯀꯞꯄ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯃꯅꯤꯗ ꯌꯦꯡꯂꯛꯏ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯟꯅꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯕꯥ ꯕꯦꯕꯦ ꯕꯦꯝꯃꯕꯨ ꯊꯤꯖꯈꯤ. ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯃꯆꯥ ꯑꯅꯤ ꯊꯤꯕ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯊꯤꯃꯜꯂꯛꯄꯗ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯇꯣꯛꯄꯁꯨ ꯅꯠꯇꯦ. ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯇꯝꯂꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ. ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯃꯃꯥꯕꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯍꯧꯅꯗꯦ. ꯄꯨꯝꯅꯃꯛ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ. ꯃꯥꯒꯤꯁꯨ ꯑꯍꯤꯡꯗ ꯂꯩꯈꯤ ꯊꯧꯗꯣꯛ ꯑꯃ. ꯇꯝꯊꯤꯕ ꯃꯪꯂꯥꯟꯒꯨꯝꯂꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯤ ꯂꯥꯏꯕꯛ ꯆꯨꯝꯗꯕꯤ ꯊꯥꯕꯥꯅꯤ. ꯀꯨꯏꯔꯦ ꯂꯩꯅꯥꯁꯤꯅ ナꯔꯛꯄ. ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯏ, ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ. ꯇꯧꯗꯨꯅꯇ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯄ, ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯣ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ. ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛ ꯉꯁꯤ ꯀꯥꯎꯕ, ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯣ ꯁꯠ ꯍꯦꯛꯇ ꯀꯥꯎꯕ. ꯗꯤꯁꯣꯁꯤꯌꯦꯇꯤꯚ ꯑꯦꯝꯅꯦꯖꯤꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕ ꯄꯦꯁꯦꯟ ꯑꯣꯏꯔꯛꯂꯤ. ꯐꯕ ꯉꯝꯕꯒꯤ ꯆꯥꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯈ꯭ꯔꯦ. ꯗꯣꯛꯇꯔꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔꯗꯨꯗ ꯍꯤꯡꯍꯟꯕꯤꯌꯨ, ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯐꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤ. ꯑꯁꯥꯗꯤ ꯂꯩꯇ꯭ꯔꯦ, ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯈꯛꯇꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ." ꯇꯥꯝꯅꯥ ꯃꯃꯥꯕꯨ ꯀꯌꯥꯝ ꯋꯥꯔꯧꯈꯤꯕ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯒ ꯃꯆꯦꯒ ꯃꯥꯒꯕꯨꯗꯤ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯛꯇꯦ ꯍꯥꯏꯅ ꯊꯤꯅ ꯃꯃꯥꯕꯨ ꯆꯩꯈꯤꯕ, ꯋꯥꯔꯧꯔꯤꯕ. ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯥꯟꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯈꯤ. ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ. ꯌꯦꯡꯍꯩꯗꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯑꯃꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯀꯥꯟꯊꯣꯛꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯕꯦꯝꯃꯒꯤ ꯃꯇꯧ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯀꯥꯏꯅꯈꯤ꯫ ꯂꯤꯟꯊꯣꯏꯅ, "ꯇꯥꯝꯅꯥ, ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯅꯅꯤ. ꯅꯪ ꯈꯜꯂꯨꯔꯅꯨ. ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯔꯁꯤꯗꯤ." ꯇꯥꯝꯅꯥ ꯃꯃꯥꯗ ꯑꯄꯦꯟ ꯄꯦꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯂꯛꯇ ꯄꯀꯞꯇ ꯀꯞꯄꯤ. ꯆꯩꯔꯛꯇꯨꯗ ꯑꯍꯜꯁꯤꯡꯗꯣ ꯀꯨꯏꯃꯜꯂꯦ ꯐꯠꯇꯦ ꯍꯥꯏꯅ
ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯡꯅꯔꯛꯄꯗ ꯃꯅꯤꯅ ꯋꯥ ꯁꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯒ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ, "ꯕꯦꯝꯃ ꯀꯞꯀꯅꯨ, ꯅꯪꯒꯤ ꯏꯃꯥꯗ ꯈꯨꯔꯨꯝꯖꯧ, ꯑꯩ ꯅꯃꯥꯕꯨ ꯄꯨꯊꯣꯔꯛꯀꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯥ? ꯏ ꯃꯔꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯏꯃꯥ ꯀꯞꯄ ꯉꯝꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯄꯤꯔꯥꯡ ꯑꯁꯤꯅꯗꯤ ꯑꯅꯛꯄ ꯃꯔꯤꯅꯤ ꯇꯥꯛꯂꯤꯕꯅꯤ." ꯃꯅꯤ ꯊꯕꯥꯕꯨ ꯄꯨꯊꯣꯛꯅꯕ ꯆꯪꯈꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯛꯂꯒ, "ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯗꯅꯕ ꯑꯩꯅ ꯅꯪꯕꯨꯅꯦ ꯀꯤꯅ ꯆꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯅꯆꯦꯒꯤ ꯈꯣꯡꯒꯨꯜꯗꯣ ꯅꯪꯅ ꯂꯤꯕ ꯉꯝꯕ ꯑꯣꯏꯖꯧꯀꯣ." ꯊꯕꯥꯁꯨ ꯃꯅꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯊꯕꯥ ꯃꯥꯗꯤ ꯏꯄꯪ ꯄꯪꯖ, ꯃꯥꯏꯊꯣꯡꯗꯨ ꯏꯌꯥꯡ ꯌꯥꯡꯂꯤ꯫ ꯑꯇꯩꯁꯤꯡꯗꯨꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯀꯥꯏꯅꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯇꯥꯝꯅꯥꯅꯤ ꯃꯃꯥ ꯎꯔꯒ ꯍꯦꯜꯂꯛꯏ꯫ ꯊꯕꯥꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯇꯥꯝꯅꯥꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯊꯕꯥꯅꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯣꯃꯣꯟꯗꯤ ꯇꯧꯖ ꯍꯨꯒꯠꯄꯤꯔꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯛꯏ꯫ "ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ, ꯅꯀꯣꯛꯄꯣꯛ ꯆꯤꯛꯀꯅꯨ." ꯇꯥꯝꯅꯥ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯦꯅ ꯀꯣꯟꯁꯤꯜꯂꯛꯂꯒ ꯄꯦꯟꯅ ꯀꯞꯊꯣꯛꯏ꯫ ꯊꯕꯥ ꯃꯥꯁꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯅꯪꯒꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ꯫ ꯂꯣꯏꯅꯃꯛ ꯀꯞꯅꯔꯛꯂꯤ ꯌꯦꯡꯕ ꯉꯝꯗ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ, ꯂꯥꯏꯕꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯆꯍꯤ ꯀꯌꯥꯁꯤꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯗ꯭ꯔꯦ ꯕꯦꯝꯃ ꯃꯥꯅꯗꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯕꯣꯔꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯅ ꯀꯖꯦꯡ ꯂꯩ ꯐꯤ ꯍꯣꯡꯗꯣꯛꯂꯤ꯫ ꯇꯥꯝꯅꯥꯗꯤ ꯅꯤꯡꯁꯤꯡ ꯀꯞꯂꯤ꯫ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯀꯞꯈꯤꯕ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯃꯁꯣꯏ ꯃꯁꯣꯏ ꯇꯥꯔꯤꯕ ꯃꯔꯥꯏ ꯁꯥꯏꯊꯕ ꯄꯨꯟꯁꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯅꯐꯝ ꯈꯪꯗ ꯀꯞꯆꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯗꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯕꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯤ ꯈꯜꯂꯤ꯫ ꯃꯔꯥꯡ ꯂꯥꯡꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯅꯤꯒ ꯖꯣꯏꯒꯅ ꯏꯀꯣꯟ ꯀꯣꯟꯅ ꯃꯆꯥꯒꯤ ꯅꯥꯛ ꯀꯅꯥꯝꯇꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯆꯪꯂꯛꯏ꯫ ꯗꯥꯟ ꯑꯣꯏꯅ 500 ꯆꯠꯄꯤ 2 ꯊꯥꯗꯔꯒ ꯃꯅꯤꯅ, "ꯕꯦꯝꯃ, ꯍꯧꯈꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯎ꯫ ꯅꯪꯒꯤ ꯏꯃꯥ ꯁꯣꯏꯗꯅꯅꯦ ꯅꯣꯡꯃ ꯐꯔꯛꯈꯤꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯁꯨ, ꯆꯦ ꯆꯧꯕꯤ ꯂꯩꯇ꯭ꯔꯁꯨ, ꯄꯥꯕꯨꯡ 2 ꯂꯩꯔꯤꯅ꯫ ꯅꯪꯒꯤ ꯏꯃꯥ ꯂꯤꯟꯊꯣꯏ ꯂꯩꯔꯤ꯫ ꯅꯪ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯈꯟꯗꯨꯅꯅꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯃꯤꯅꯅꯦ ꯇꯥꯊꯤꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯄꯥꯕꯨꯡ ꯂꯥꯛꯀꯅꯤ, ꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯎ." ꯖꯣꯏꯅ ꯑꯃꯨꯛ, "ꯇꯥꯝꯅꯥ, ꯄꯥꯕꯨꯡ ꯁꯣꯍꯜꯂꯒꯦ, ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ." ꯃꯆꯥꯒꯤ ꯃꯆꯤꯡ ꯈꯪꯕꯤ ꯃꯄꯥꯗꯣ ꯋꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯅ ꯅꯪ ꯕꯦꯝꯃ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯇꯥꯝꯅꯥꯅꯤ." ꯕꯣꯔꯤꯁꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯦꯕꯨ ꯇꯥꯕ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯒ ꯋꯥ ꯀꯞꯈ꯭ꯔꯦ꯫ "ꯆꯦ, ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ, ꯌꯥꯔꯦ, ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ꯫ ꯆꯦ, ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏ ꯂꯣꯁꯟ ꯑꯩꯅ ꯍꯨꯔꯥꯟꯗꯣꯏꯕ? ꯄꯔꯐ꯭ꯌꯨꯝ ꯍꯨꯔꯥꯟꯕꯁꯨ ꯂꯩꯔꯔꯣꯏ꯫ ꯂꯥꯛꯑꯣ, ꯑꯩꯒ ꯍꯟꯈ꯭ꯔꯁꯦꯕ꯫ ꯅꯪ ꯁꯤꯗ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ." ꯇꯥꯝꯅꯥꯁꯨ ꯃꯄꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯑꯣꯡꯗꯨꯗ ꯀꯞꯆꯩ꯫ ꯃꯄꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯛꯂꯒ, "ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯇꯣꯝꯕ꯫ ꯍꯧꯖꯤꯛꯇꯤ ꯆꯦꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯔꯣꯏꯗꯕꯅꯤꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯃꯊꯥ ꯁꯥꯒꯗꯕ ꯊꯕꯛ ꯇꯧꯔꯅꯨ." ꯕꯣꯔꯤꯁ ꯃꯆꯦꯗ ꯀꯣꯜꯂꯝꯕꯗꯩ ꯊꯣꯔꯛꯂꯒ ꯍꯦꯟꯅ ꯏꯄꯥꯏ ꯍꯧꯅ ꯀꯞꯄꯤ꯫ "ꯑꯗꯨ ꯌꯥꯔꯣꯏ ꯏꯆꯦ, ꯌꯨꯝꯗ ꯍꯜꯂꯁꯦꯃꯦ꯫ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏꯕ꯫ ꯆꯦ, ꯅꯪ ꯌꯨꯝ ꯄꯥꯜꯂꯅꯣ." ꯖꯣꯏꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯆꯦꯗꯒꯤ ꯆꯤꯡꯊꯣꯔꯛꯏ꯫ ꯃꯅꯤꯁꯨ ꯌꯥꯎꯔꯒ ꯊꯦꯝꯃꯤ꯫ "ꯕꯣꯔꯤꯁ, ꯅꯪꯁꯨ ꯁꯤꯗꯅꯦ ꯅꯆꯦꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ꯫ ꯉꯁꯤꯗꯤ ꯍꯜꯂꯁꯤ ꯐꯠꯇꯦ." ꯖꯣꯏꯅ, "ꯄꯥꯕꯨꯡ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯒꯦ." ꯍꯥꯏꯗꯨꯅ ꯕꯣꯔꯤꯁꯄꯨꯁꯨ ꯅꯝꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯀꯞꯄꯒ ꯌꯦꯡꯖꯍꯧꯋꯤ꯫ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯀꯥꯟꯗ ꯃꯦꯝꯊꯣꯏ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯀꯞꯇꯨꯅ ꯂꯩꯔꯝꯕꯤ ꯇꯥꯝꯅꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ "ꯕꯦꯝꯃ, ꯀꯞꯀꯅꯨ ꯀꯞꯀꯅꯨ. ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ, ꯀꯞꯄ ꯍꯧꯅꯗꯦꯀꯣ." ꯇꯥꯝꯅꯥ ꯃꯄꯤꯗꯣ ꯃꯥꯒꯤ ꯔꯨꯃꯥꯜꯗꯨꯅ ꯁꯦꯡꯅ ꯇꯩꯊꯣꯛꯏ꯫ ꯃꯦꯝꯊꯣꯏꯅꯁꯨ ꯍꯣꯡꯅꯕ ꯐꯅꯦꯛ ꯐꯤ ꯄꯤꯔꯒ ꯍꯣꯡꯍꯜꯂꯕ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯀꯨꯝꯊꯔꯛꯂꯦ꯫
ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯤꯔꯦꯞ ꯃꯉꯣꯟꯗ ꯍꯨꯞꯆꯤꯜꯂꯒ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯇꯥꯝꯅꯥ ꯆꯪꯉꯛꯄ ꯎꯕꯗ ꯂꯥꯡꯂꯝꯕ ꯃꯌꯥꯝ ꯃꯧ ꯁꯪꯉꯦ ꯍꯥꯏꯅ ꯁꯣꯟꯅꯔꯛꯏ꯫ ꯆꯩꯔꯛꯇꯨꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥꯛ ꯆꯥꯔꯝꯕ ꯐꯤꯔꯦꯞ ꯑꯃꯁꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯇꯨ ꯈꯛꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯇꯥꯝꯅꯥ ꯃꯉꯣꯟꯗ ꯃꯃꯣꯟ ꯈꯛꯇꯧ ꯌꯦꯡꯈꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯤꯠꯌꯦꯡ ꯂꯥꯛꯅꯩ ꯂꯩꯀꯥꯏꯒꯤ ꯃꯇꯩꯃ ꯑꯃꯅ, "ꯐꯤꯔꯦꯞꯄ, ꯌꯦꯡꯕꯗꯤ ꯍꯣꯔꯦꯟ ꯄꯦꯟꯅ ꯌꯦꯡꯉꯣꯗ ꯅꯪꯁꯨ." ꯍꯦꯟꯅ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ ꯐꯤꯔꯦꯞꯄꯗꯣ ꯏꯀꯥꯏ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯆꯥꯛꯂꯨꯛꯇ ꯃꯃꯥꯏ ꯎꯞꯁꯤꯟꯈꯤꯗꯧꯔꯦ꯫ ꯆꯩꯔꯛꯇꯨꯗꯅꯤ ꯐꯤꯔꯦꯞꯄꯒꯤ ꯐꯣꯟ ꯈꯤꯡꯖꯤꯜꯂꯛꯄꯗꯣ꯫ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯕꯣꯔꯤꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯈꯤꯇꯪ ꯅꯣꯟꯈꯠꯂꯛꯇꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯕꯣꯔꯤꯁꯇꯣ ꯍꯤꯛ ꯍꯤꯛ ꯀꯞꯄꯒ, "ꯏꯕꯥꯏ, ꯑꯩꯈꯣꯏ ꯆꯦ ꯊꯤꯜꯂꯛꯑꯣ ꯏꯕꯥꯏ. ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯌꯥꯎꯑꯣ ꯏꯜꯂꯨ ꯂꯥꯛꯑꯣ. ꯑꯩꯅ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏ ꯆꯦ ꯁꯤꯠꯇ꯭ꯔꯦꯅ ꯂꯛꯅꯔꯨ ꯃꯌꯥꯝꯗꯣ ꯑꯩ ꯂꯥꯟꯖꯔꯦ ꯏꯕꯥꯏ."